Kurumjari SKTV की Manipuri Primetime News पु yengbiriba pumnamak pu khundrakpam SANATOMBI na taram nokchari ahanbada maruiba pau Nagagi Isu Singh Prime Minister ki thakta pre-condition amata yaudana wari sanafam thoi haina Nagaland ki Chief Minister nephew Riona Fongdokri Wabagai lamkhai kaitel dagi sugnu fawba kilometer kunge taretrom sangba lambi semba haunan aba ngasi hyanglam AC ge MLA Dr. Y Radheshyamna flag off tokre Chief Minister Yumnam Kemchan akaknaba furup amada lana khanba yengtinaba thamdaba mi oini haina Deputy Chief Minister Nepcha Kipgena Fongdokre Micham da terrorizing amadi militarization chathaba lefan biu micham ki punsi kanana ba thaba khona biu haina Youth Forum for Protection of Human Rights na Central Lenga ki pukning chingsilakli Amasung Poni yokhatpa amadi kanbagi mingda lam khopchin bada mai onsil laga leiriba asimak laibak tibani haina local ki advisor CSB joina fongdurakli Haujik pau sandok na pijari Naga ki Isu Singh Prime Minister ki thakta pre-condition amata yaudana wari sanafam thoi haina Nagaland ki Chief Minister nephew Riona Fongdokre ngasi Ukrul District ki headquarter pangthokiba Naga Furup ki maru marang hunbagi kumhai luingai ni festival hongdokpagi thoramda wafam asi nephew Riona Fongdokibani United Naga Council UNC ki meeting makada state level organizing committee na sinduna pangthokiba Luingai ni thoramda Riona makha taraduna choina khundariba Naga Furup Singh amatta oina punsinba matam oire Naga Singh na khundariba mafam pumnamak administrative unit amagi makhada punsingadabani Manipur gi nauna Deputy Chief Minister oiraklaba Losi Dikhobu mahakna thagatpa fongdoki Manipur gi Deputy Chief Minister oirakliba asi NPF party asi khakta natana Naga Furup Singh gi oina chauthuk chaningai ni Furup asigi marakta apunbagi saktam sagalakpana state amadi central lenga ki thakta political gi oiba ahongba mapurakpa ngamle Naga peace process kumja lisingani kunga manga gi August ahumda central lenga amadi Naga national political group ki marakta framework agreement ama khutyek pinaki Furup asigi waroshin puraknabagi yumfam thon kibani kumja lisingani taraga taret ki November taraga tareta accord position khutyek pinaki accord adu hauzik chahi nipan helakle Framework Agreement na chahi tararom henjilakle aduba hauzik fawba Nagagi waroisin ama purakpa ngamdri Nagaland Legislative Assembly da joina takiba Naga Singh amatta oina punsin nanabagi resolution taruk pass tawkiba laikre Central Lengak na mathau taba thabak thorang sing lokatuna Naga taba mafam pumnamak amatta oina punsin naba thorang lokatfam thu ihaina Riona Fongdoki Let us build bridges between generations, between communities, and with the wider world firmly anchored in our self-respect and identity. To many gathering over the years, I have spoken about unity being the need of the day. True, unity does not mean uniformity, nor does it silence diversity. True unity is when we recognize in each other not differences, but shares destiny, and when we choose to walk together with mutual respect and understanding. Today, as we celebrate here in Ukrul, we are reminded that though we may be physically divided by administrative boundaries, we remain emotionally integrated as one Naga family. Tauramadu da saruk yakiba Manipur gi Deputy Chief Minister Losi Dikhon haikibada Manipur gi Chief Minister gi liching makada NPF party gi thombi sing saruk yaduna Naga People's Organization NPO na maru oiba thaudang lawduna Manipur da ing tappa santi hanjilakna ba thaurang kaya lokatuna laki puari gi tangkak kaya da Naga Singh awaba kaya khangduna laki Furubasigi leader kaya na paugtak piduna ningsing ningai oiba maongda Naga Singh gi framework agreement ama khutyek pinaduna Naga gi aroiba waroisin purakna ba sinabirami makhoi bu kawba ngamloi haina fongduki
The Naga people are the one who is contributing peace and stability in the state. We, Naga people, have fought so much. We have fought so much. We struggled so much. And now we have come to a very mature position. We are grateful to our leaders who has led us the framework agreement. This is our target. This is our vision. This is our position. Let us continue to support our position. We have no other things to do, but this is the only dream and vision that we all should support and pursue. We, as it is always said by our president, we have no time to fight. We have already fought so much. And today, this is the position we have maintained. We will continue to stand by and work for peace. Luingai ni kumai asina ikoi khudingmak amato oina nungsi chana na hingminasi haibagi paujal ama supiri bani haina lamlai AC ge MLA khongban tabam ibom chana fongdoragli wafam asing asi thangjing pokpi khulda pangtokpa naga singi maru marang hunbagi kumai ama oiriba luingai ni gi thoramda saruk yaraduna mahakna fongdokhibani MLA ibom chana makata na haikibada malemas de hingminariba miyoi khudingmakna mahai marong sing asi chinjak oina chaduna hinglibani naga singi amata ngairaba mai marong thabagi kumai oiriba luingai ni asisu mai marong thaba haure haiba utpagi kumai ni kumai asna pining liba wakalondi lamdama sa hingminariba kanglo furup kudingmak amata oina nungsi chana na hingminasi haibani Kundaminariba furup kudingmaki miyoi singnasu isa isagi furup ki nat amadi chatnabi yokatuna thamnana bahonasi masina aikoi asi karamba furup no haibadu khangmangamgadoribani amaromda miyam gi chathok chasinda kudong chana nabagi damak paikhalakpa khongthangi manung chana mafogdam digi napet pali fawbagi lambi asi semnana balupa crore lising ni funipan gi senfam kaiterakle hairiba lambi asi semnana ba tender tawba loireduna thabak haunana bagi work order pire maramaduna thasi gi aroiba chayoldagi lambi asi semba hauragani haina mahna fongdoki ngasigi luingai ni gi thoramadu da thangjing pokpi kulgi khulakpa wongjing pem jajo ngamraiso jajo amadi khunja kayana sarukyaki Ipana ikuna salamba moina hingamba way of life to the akoigi jati sibu khangnabagi akoigi tradition culture akoigi saksa akoigi dress sina singsi hadana ngakna thamgadabani madu khaktana akoi si karamba jati no haibu idegi bi miyam masa takadoribani adu kumbasing su akoi kaugumsi Madubu yokat bahaya se, akoi amomam kuding makti tai telai, ayo so koi ningsang si, madubi tau huntu koi tau sindo, koi tau si. Wabagai lamkai kaithel dagi sugnu fauba kilometer kungatare 10 minute manga sangba lambi asi semba hauna na bagidamak ngasi hianglam AC gi MLA Dr. Wairadi Shyamna ngasi wabagai lamkai dagi flag off tawkre wabagai lamkai da pangthokpa flag off tawbugi thoram aduda lambi asibu semgadoriba contractor amadi lenga ki mari leinaba department engineer amadi lekai miyam su sarukya ki thoramadda MLA Radeshyam na hai lambi asi sugnu amasung wabagai lamkai asidagi amukta da kanglup ani na semba hawraklabadi atubada lotion bangamgani lambi asi semjin naba miyam na khawrang na ngainerak pagalone na atubada semba lotion biu haibu wafam thamli adubu hairiba lambi asi tung koina chatnaba yana na ba quality laina sugadaba maramna atubada hekta lotion basu yaroi lambi asi sembada laifam thokpa quality chapchana lehen bagalone na atubada lotion basu honagani masida mari laina ba engineer amadi contractor na su kupna yengsin bagi tangai fadaba lai loina na lambi asi sembada ayat apana chingba amata pibiganu miyam na haining ba amadi apamba khuding ba contractor ga tatok tasin tawbiyu contractor na su lengak na kwaidigi fare haina pirakpa component sing adu amata chithadana yahonana bagi yahon gadabani haina MLA Radeshyam na makatana fongdoki sidagi kanglup ama subauba sugnurandui kanglup subau jalakpa adu oitaradi athu matam dalabe ada sembal no pandamda ngasi abak sauna be program singasi pomse pangok jabani mayam puri mangna sumaina matam ina khawra dang lai kolambi se semani haibada urang buka loina athu matam do senbiu haiba opam thamlaga su quality maintain tawdaba yadaba maram moidana aikoi quality leina suhangani pirakpak machal mayam sunaba tawgani aduga athuba matam su loisana ba ko request tawdari loina loina contractor sahab na su aikoi gi leiriba sakana pirakpa phadena pirakpa composition mayam do kaidana tawbiu aduga quality leina subiu ina apil tawjage
Chief Minister Yumnam Khemchanasi akaknaba furup amada lana khanba amadi yengthinaba thamdaba miyoi ni haina Manipur Lenga ki Deputy Chief Minister Nepcha Kipgena Fongdokre wafamasi National ki News Magazine ama oiriba The Week na lauba akhanaba interview amada mahangna fongdokibani Anoba Lenga kasida Chief Minister Yumnam Khemchanga thabak tawminabagi matangda hangba wahangi pawhom piraduna Deputy Chief Minister Nepcha Kipgena hai Chief Minister Yumnam Khemchanasi pukchel sengba miyamgi luchingba amani Manipur gi irang asida mahaki furup ki miyoi singbu kanbi ki ba misak asi MLA nifu gi manungda Yumnam Khemchan khaktani irang asigi chaiteng fanglaba miyoi sing safagada mafam amada yauhanana ba hotnabada Yumnam Khemchana angamba thogdang lawki bagalonena bahak pusu ngakpi senbiki masida sunatana Manipur gi anoba Chief Minister asi akaknaba furup amada yengthiba amadi Lana Khandaba miyoi amasu oiribani asiguma makhalgi thajanaba asi aduki matik mathaudai haina mahangna fongdoki Manipur gi anauba lengak sembada yauriba sigi matangda hangba wahangi paukumda Deputy Chief Minister Nepcha Kipgena hai politics ki matengna miyam gi yaifana batawbani miyam gi luchingba oiba haibasi power natraga famgi nate miyam gi damak lawgadaba thaudang adu masak khangna thabak pangthokpani maramaduna Manipur gi anauba lengak semba asida mahaksu yaubani yanaba natraga waroshin ama purakna na bahotnabada state lengak na thairamba yaroi Thokliba irang asi center kaktuna solution bang gamgada banati marabaduna miyam gi oiba lengak amal lingba haibasi aduki matik mathautai haina fongdoki Nepcha Kipgena makata na hai Manipur gi irang asi laibak chibani masna maram oiraga furup ani tokai tahale haujikti irang asi gi political gi oiba waroshin ama mathautare asigumba waroshin ama fangnana ba lengak sembada yaubani masida kanagumba kharana aranba wafam sandoktuna mahaki mayokta leirakpani Adubo mahakna thangliba khongthang asi khanglakpa mikupta soidana wakhal tarakani karigumba lengak semba asida yahogdrabadi irang asigi waroshin puraknabagi achauba khudong chaba ama mangadoribani haina Deputy Chief Minister Nepcha Kipgena makatana fongdoki Khudlai paiba ground singe apambagi makada micham sing tanthokna naba chatharakliba thawong amadi aki akhang piriba asida state asigi micham ge right ngak pangam ningthina yengsinba watpagi thawong asi Youth Forum for Protection of Human Rights YFPHR na lumna lawi hairi ngasi YFPHR na thadorokiba Ukhrul district ki manungda laiba litana thokliba Irang asida micham kaya lanjenare makoigi mayum sing mai thakre thawong sing asi mafam aduda Central Force amadi State Force sing laina chathakibani thawong asi lenga ki asoibani yengsinba watpani lawi thawdok sing matam chana lengak na laksin bangam hogdaba haibasi Human Rights sing khongauna bani haibada haidaba ngamloi loinena irang asi litanda leiriba furup anigi marakta khatnanaba sinbani state asida furup singi marakta irang kaya thokre adubu laibak tibadi irang sing asigi manungda ama fauba ningthina tigatuna investigation tawkiba leitri masi pumna magasi state mechanism gi failure ni micham sing right ningthina ngakpa ngamdabani maramaduna kumja lising amaga chamapan marifudara dagi pamdaba thawdok sing asi thoktuna lakli Fiba masa wahang kaya thoroklibadi irang thokliba sida state amadi Central Forcing yaurabra fam naiba singna irang thokna naba sillabra haibasini haujik oirakliba fiba masida state lengakna irang asi thokna naba hotnarabra irang laksin naba masing yamlaba security forcing ngak selabasu leiminariba kunja singdi irang thoklibanina hena mipaiba faunare Safagadaba mafam thiduna chatnare maramaduna Central lengakna kari mechanism sizinaduna Manipur gi miyamda chathariba terrorizing asi lefan view citizen sing ngak sen view amadi Militarization ki thawong asi loishin biro haina YFPHR na pukning chingsilakli. Pangai dalaiba Sainik School da hojik paikat liba semgat sagat pagi tabak thoram singa si Chief Minister Yumnam Khemchan haktengna ne yangsin kre yangsin kongchat adu dakrai SG MLA El Susindro Sainik School ki Principal Colonel A Razib Amadi School asigi fraternity singshu loinaki school asida nauna semgat sagat liba girls hostel yauna tongan ba infrastructure sing Chief Minister na haktengna ne yangsin ki Kongchat aduda school asigi complex ta laiba martyr pillar da igai kumnaba utpagalonena Prime Minister Narendra Modi yauna pangtokpa pariksha pe charcha English ngani kun ge tarukta khalakkiba Sainik School gi mahiroi memota kai sam gasu unaduna warisanaki loinena school asigi staff amadi mahiroi singasu interaction tawduna laipaga sigi damakta makoina kathokpa amagalonena lauriba thawdang kaya su Chief Minister Yumnam Khemchana thagarpa fongdoki Kongchat adugi matangda Chief Minister Yumnam Khemchana paumi singda hai handakta pangthokiba pariksha pe charcha da Prime Minister ga unanabagidamak laipak asigi mahiroi crore mari romna apply tawraki maduda supnatagi mahiroi nupa amasung nupi tara manga khanbada Sainik School gi mahiroi memota kai samsu yaraki madumag Sainik School asigi kwaidiki chawthok chaningai oiba mikup ni haina mahakna fangdoki Recently, परीक्षा में चर्चा
more than 4 crore students apply for that. Finally, only 15 boys and girls were selected. So we are proud for Sainik School. Here, Betty, she was selected between that 15. Masagi sadong yonba kaknatana miyoy kayagi ikay kumnaba manghalibi sina laimayom numit mangani gi manungda lupta pau paurokadabani haina KCP PWG na khangalakli ngasi Kanglaipa Communist Party PWG MC Unification gi PRO chinghei kanbana khudek piduna thadoroki bachirol amada refugee ko kisingi lan gi chaitheng China gi Safuna kunai asi sufam nomham khangdana lairingai cherak asida paisa gi dabak Manipur gi nupi singna masa yonthok kidana ba amadi Manipur gi nupi singbu awangba thakta pukhatna ba thona ringai cherakta e sengdaba miyoy khujok karana kunai asi bu mangnana ba khotna riba asi KCP PWG na haksina lawi paisa khara gi dabak nupi oibi singi cheksina thamnari ba sadongbu Lona amadi fongna yonba masak naiba miyoy kayagi ikai khumnaba manghanna ba khotnabada sina lai miyum yawrakpa asi laibak thibani lobasna yengba yaba yenglabasu masagi ida yauraba lichat sajat paisa gi damak finungi sadong social media da utokpa Manipur khunai bu karisu leitana khanba Manipur Legislative Assembly gi speaker bu aranba oidaba khudam changdam piba ngamdaba thogdok amaga mari lenana social media da viral oirake Imphal West District ki Langtabal Kunja awang laikai digi sina laimayum apokpa laimayum Sachi Kumar Sharma apokpi Bhanumati ngasidagi numit mangani gi manungda KCP PWG da pau phawrok tabataragadi sina laimayum galoinana Mama Mapa Manipur chahi manga leiba yahandaba amadi ahakpa cherak pinanabagi thabak paikhalakpasu yai sina laimayum paisagi damak nan Manipuri yauna miyoy kaya galaiminaduna okta bigi thabak chathaduna hinglibi nupigi ikai khumnababu manghallibi masigi matakta social media da fongna sadong utlaga tungi yumbiral naharol kayabu langda Tuhanana ba hotaribini hadak Manipur Legislative Assembly gi speaker bu Delhi gi hotel Asoka da leminaki lupa lak ama pirami haina sandoraki tungda thaudok adu masama khangdaba miyoy karana mabu faraga hayan bani haina sangdoraki sina lai mayum na chathariba thabak sing lupta laktuna paugdam gadabani natragadi masana okte bigili chachatuna paisa tanbada khangdaba saduna leiriba sinagi mama mapa yauna ahpa chaiteng chaina piragani KCP PWG da laktuna masagi maral khangan gadabani haina chirol asida palakli Kumja lising ani taraga mapan gi February tang taraga mapan da urep yung tamduna saba haurakiba Hianglam wabagai ima kaitel gi building chatliba tha asigi aroiba sarukta sangana na bahonari haina Hianglam AC gi MLA Dr. Yumnam Radheshyam na phongdurakli wafam masing asi Hianglam wabagai lamkai bazar gi hauzik oiriba fibam yengsin bagi kongchata mahang na phongdokibani MLA Radheshyam na makata na hai ima kaitel asi ahan bada lupa crore marigi projecta ground floor khak sana na batarongki adubu kaitel asida phamgadaba migi masing yambana maram oiraga mari lena basingda taknaduna lupa crore ani amaga haptuna ahan ba floor yauna sabani masida punna stall chahunga kunrom oigedabani adubu portfam bhamgadaba ima singi masing yambana portfam gi pak chawba asi khara pixilaga pumnamak channa ba hotnari ima kaitel asida chandaba sing asi temporary set oina leiriba mafam sing asida nauna semjinduna ima singi awaba kokna ba khonari haina makata na phongdoki Ngasidi matam kuina sangjaragashu 2019 dagi saba haujaragasu aroiba stage yaure athuba matamda ima market se myam kusinabi plan lejare kaithel segi mapok kumunche laiba tang kuntre ta satai sahi yankai sure golden jubilee celebration tawgadabani golden jubilee celebration tawjige maungina masi sangaba pami hana habirakpadagi 27 February sida mamang sangana plan lejare Imphal da sel gi lang da thuba ki mahut center gi luching ba singa thengnaba ngamgadaba matik chaba mihut khalasi haina social activist Sanjoy Ahanthem da phongdorakli wafam asinga si kumbi AC gi manung chana laiba ithai wapokpi da polling committee sembaga mari lenana pangthokpa miyang gi mifam da mahangna phongdokibani mifam adu da kumja lising ani kunga tareta pangthokadoriba state assembly election da Sanjoy Ahanthem da nauna saugalakkiba miyoy kayasu mahangna thagatpa phongdoki miyam gi mifam adu da Sanjoy Ahanthem na makata na hai kanglon chumna mikhal tawduna lamdam asi kanana ba haiduna Manipur
Youth League Mayol Amadi Akang Ahi Kayana Tongan Tonganba Media Platform Singda Toina Kana Nainarakpana Kumjali Singani Kungamarigi Parliament Mikaldagi Hauna Anoba Yawol Amalakre Adubu Kumbi Sida Miyamgi Boatpu Sale na Laigani Haiduna Aran Balambida Lamjing Nanaba Amadi Sale Gilang the Tuhananaba Honariba Asi Laibak Tibani Adugumba candidate Singi Chironda Miyam Tajabigan Haiki, Mahagna Makata na Haiki Bada, Manipurda, NRC Tauduna Mitop Kantok Tringaida, Census Tokshin Kibatarabadi, Miyam Gitungi Punsida, Awabakaya Mayuk Nagani, Loinana Manipurgi Yellow Furupum Namak Minority Taduna Mitop Singi Mika Ponba, Pona Hingba. Asi baga pangkak oiba kunai ohewgani lakadoriba kumja lisingani kungatareta pangthokadoriba State Assembly Mikal asi achambanati hainasu magna fongdoki. Kamen lok jingi mafam sing ngak sen bagi thogdang nongsungi kunja singna lofam thui haina forest activist nongthongbam funindrona fongdorakli Imphal iski nongsumda leiba Nongda Lairen Pakhangba Community Hallda Nungsum Belas Development Committee na sinduna umang kanbagi matangda wakal taminabagi thoram amang asi pangthokre thorong mari leinana nongthongbam funindrona hai Darbar Resolutions number 10A of 27/1932-33 gi matung inna reserve forest oina lauthok laba chingsingi Jingkong da leiba Maitei Khul amana khul dagi mile mari gi akoi bada leiba khul aduga mamai onsinba chingmai sing sizinaba ngaksenba amadi semgatpagi hakpiri resolution asigi matung ina khamen lok chingon asi nongsumna ngaksenbagi thaudang lauragani chingon asida sa uchek hatpa lamai thaba Ching Laipa Kotpa U Yanmana Chingbada Athingba Thamle Haiki Amaromda Hangang Reserve Forest ki manungda leiba Hangang Chingjen dagi Pangai Gorkha Hand Pump Paubagi Chingi Saruk Ngak Senbagi Matangda Wakal Taminabagi Thoram Ama Pangai Gorkha Khulda Leiba Durga Mandir Community Hallda Pangthokre Thoronga Mari Leinana Central Forest Division ki DFO Bikram Suresh Nandena Fongdokibada Imphal digi irap laptana leiba Hangang Reserve Forest asi umang fazana yokpa ching oire masina uchek marang kaina leiraklagani Pangai Gorkha khul nasu umang yokhat anaba firep laurakpagi afaba khongthangni atai khul singshu asigumba thau khongthang paikhat piu haiki Jungi area manung sidagina kameroki ring round dagina tangkhongi chigin sai tawa pawa asigi akoi ba chingsang singa se ngasidagi uwa yantapa yararoi lamaki sau chek hapa yararoi lamai thaba yararoi amadi maram chadan chingnai ba kothokpa yararoi hari basi nungjim village development committee nungjumna matam punamakki oiduna ngaksaragani senajaragani aduna koi koi kunja sing amadi ba punamangna ngasi aba mikup sidagi hariba jum village development committee na sinja langje riba sida cooperation pigi duna mateng pambiu haina miyami mamak ngda na thamjani Waribam Dayanandagi Mihata Chenaba Singh Faduna Logi Matung ina Chap Chaba Sairak Pigatabani Haiba demand Tauraduna Misi Asiga Marilena Sem Kiba JAC Nagasi Telo Mayai Lekai Maira Sangda Wakat Mifam Chatakre Mafam Madugi Maira Paibi Ima Ibel Amadi Telo Club ki Thaumi Singalwenena Chathakiba Wakat Mifam Aduda Dayanandagi Mihat Paputo Waribam Dayanandagi Achumba Wail Fangalu Haina Thaba Tongan ba placard kaya su sizinaki Wakat Mifam Aduda Sarukya Kiba JAC gi Convener Mangal Sana Thangjam Nahai Dayanandagi Thawa Yaudra Hakjang Oina Haukiba Tang Tareta Funky Misi Asigi Matangda Maralaiba Myoshing Logi Oiba Cherak Pirakadra Khallaga Lerakibani Adubu Mari Leinaba Singna Misi Asigi Matangda Karigumba Amata Khangalakpa Leitabadagi Haukiba Tang Mapanda Dayanandagi Hakjang Postmortem Taubagalunena JAC ama semduna numit mangani gi manungda misi asigi achumba langla langjin puthok pinanaba mari lenaba singda aiba cherol piduna taknaki adubu JAC na takhiba madam loikiba maramna ngasi asi ahanbagi oina wakat mifam phamduna dayanandagi mihatta chenari basing faduna cherak piu haina taksin bani Masidasu Mari Leinaba Singna Mihat Faduna Cherak Pitrabadi Manipurda Ladiba CSO Singalunana Makal Maka Kayagi Kongjang Jangsilagani Haina Mahakna Fongduki Sirba misi ase yamna chinganinga ba mahak masamak maral khar le mo je mibu maral lai haiduna heta hatokpiba masi ain gi thongda yadaba ina khale tarek ki pung ani makhai dagi asi wasi phangjina la akla matungda karigumba langlalanjin khara phangadra haidana koi tum lairakpadagi tarik mapanda postmortem tawro matungda koi JC ma semaga ngasi gi pung
ayuk ki pung nipan phawba thajabani madubukta hojik phawda langlang lanjina mata puthorokpattabadagi karigumba lengakna hariba misi asigi matangda kaigumba langlang jim puthoroktragadi hojik akan ba khongjang kya hariba leibak sigi CSO mayam ga punjalaga lambi thingbani khangde Jenis right tawani khangde akhoi athu matamda tawragani wadreba khongjang asida mateng pangbiu Paugi maraktana aten break ama SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yahonbiu SKTV gi technology amasung magul leiraba service asida adumsu yawbiu akupa marol gidamak mobile number 7005259437 natraga 8974209157 da call tawbiraktuna khangbiba yagani Break ki matung da miyambo mukana taram nokchari makataba pau Rashtriya Swayam Sevak Sangha RSS safongba chahi chammapung farakpa amadi Hindu gi yaifanaba maningtamna hingjaba ngamnaba masagi lining lichet kaya bung ngakchananaba miyoibagi yaifanaba thabak tawrakpa khongchat ningsingduna India sinba thungna pangthoknariba Hindu Sammelan Oinam Mandal na sinduna usak khangdabi manakta leiba Oinam Community Hall da sung ase pangthokre toromaduda Yuba Vikas Society Guwahati gi executive member Deepak Ngangom Kisan Sangha Manipur Prangi Adaksha and Indubuzan AIR Imphal gi retired news reader Ngangom Anjana Oina Municipal Council gi caretaker chairperson and Sanahal Nasarukya ki Rashtriya Swayam Sevak na linkhalakpagi gi ngasi fauba miyoiba khunai gi yaifanaba paikalakiba thabak singi matangda wangangduna sarukya ki ba miyam punna khangminaki Nat ki jagoi isai pung cholom kaya su utuna amata oibigi saktam utki Yuba Vikas Society Guwahati ki executive member Deepak na fongdo kibada India da lairiba Hindu Christian Islam lining chatpam yoi furup singi amatani mana pamjaba lining chatchabani khudingmak Hindu ni haina lawi haiki Sana khotna bada thawai yawba naha singbu yokhatna nabagi pandamda aribam Kesorjit Sharma Memorial Uripok Kendra Open Football Tournament ki anisuba edition ngasidagi lamboi khongnangkong ground da hogdokre Uripok AC ki social activist aribam Amarjina sponsor tawraga Uripok Kangchup Road Football Club UKFC amadi United Friends Livery and Club UFLC ani na sindra pangthokpa tournament hogdokpagi thoram aduda aribam Amarjit na hai Uripok AC ki oina matik chaba sanafam leiraktaba amadi laikai gi lampak singsu community hall sajin nakre fibam asida haurakliba naha sing sana khonabagi lambida puhoudrabadi aranba lambida chatkigadra khanbadagi tournament asi hogdokkhibani haina mahakna fongdokhi tongan ba team nepana saruk yaraga pangthokadaba tournament asi ngasi hogdokpagi match da UKFC na UFLC bu panjal ahum amada maithiba piki Uribok Kendra si koi lamboi khonong lampak siga irosim lampak siga ani sidagi na koi uribok ta lampa ambo leijadre lakai da leijaramba lampak singsu community hall loi sakramnina tungi hawleiba angang singsi sport kilamda koina khatang support pibidragadi angang memsi nisagi ipakta tung koina harkadu fisher da hayang angang singsi tungi yumile gedu se loi mangadra haibagi pakatna aina angam bakradang honajaraga uribok Kendagi angang singsibu sport kilamda khatang yokhasanaba aina sinjabani ai idogi mingda tonamasi Chief Minister Yumnam Khemchana Luching Balengak asina panchayat election pangthok lagani hairakpa amadi lambi thong kaya semlakpa asida sugnu AC gi manung channa leiba gram panchayat mari gi miyamna nungaiba phongdorakli hidamasigi matangda ngasi Wangu Laifam Community Hall da pangthokpa paugi mifam amada Wangu dagi Birchandra Sanasam kauba miyoi amana phongdokhibada gram panchayat mikhal pangthokpagi election notice thoktringai matam khara asi administrative committee ama semlagani haina thamlakliba wafam asi taramna oi Administrative Committee gi khalakadauriba members sing asi miyam gi thabak ningthina tarokadaba miyoi sing khanbiyu karigumba wafam asigi wangmada miyam gi apambagi mahut politics taraklabadi gram panchayat mari da leiriba BJP gi damak wazaraklaba miyoi lising manga henba asi wakhal honglakpasu yai haina mahakna phongdoki paugi mifam aduda sugnu AC gi manung chanba gram panchayat mari gi administrative committee gi member oiramba miyoi kayana sarukyaki
तरुक सुबह ग्राम पंचायत की इलेक्शन नोटिस थोक्ट्रिबौगी एडमिनिस्ट्रेटिव कमिटी सेमबगी मतंगसे सिदा अखोगी पामजब खरदंग लैरिबा गवर्नमेंट सिदा थमजनिंगे खल्लकदौरिबा एडमिनिस्ट्रेटिव कमिटी की मेंबर से लैरिबा अखोगी सरकार सिना आईगी मीगी राजनीति की मियंग चंगदना लैरिबा पार्टी की आइडियोलॉजी की मतुंगिना असेंगबा थमोय सेंगना थबक तौरकदौबा प्रजा की दमकता कथोकबा ngamba अदुगुंबा मियोइसिंग खल्लगा एडमिनिस्ट्रेटिव कमिटी से सेमन जनिंगबगी अपामबसे अखोइना थमजरी करिगुंबा अखोगी अपामबसिगी ओन तैनबदा मागी मी आईगी मी हाइना खल्लगा लाकदौरिबा एडमिनिस्ट्रेटिव कमिटी से सिगी मेंबर से खल्लक तारगदी सुगुन केंद्र की मनुंगदे लैरिबा हाइरिबा जीपी मरी सिगी बीजेपी की वर्कर्स ने लैजरीबा मतम कुनिदगी वाजरगलबा अखोइ मी लिसिंग मरी मा मंगा मा पार्टी दगी नाथैरगा चलकपा याय हाइबसिसो अखोइ लैरिबा गवर्नमेंट सिंदा थमजनी Kanglaipak Progressive Farmers Association Kafagi Urup Arabti branch among ngarang phamkiba mifamna semkibaga loinena branch asigi thau pugadaba miyoi taret su khankre hairi hiramasigi matangda Kafa head office ki president athadorak pachirol amana hai Kafa gi finance secretary na preside tawduna ngarang Urup Arabti da mifam ama pangthoki maduda Kafa Urup Arabti branch ama nauna semkibaga loinena TH Amuma Chabu branch asigi president oina khanki loinena vice president ki posta Robindro amasung Ganda amadi General Secretary da Y Bubol yauna tongan ba post singidamak miyoi ahum amasu khanki loinena miyoi taragum doina saba executive committee amasu semki bagal loinena thabak paibagi ayaba su sinakre haina chirol asina makhatari Indian Red Cross Society IRCS Manipur State Branch amadi Universal Friendship Organization UFO ga kutsam naduna nongmagi oiba first aid training program amangasi UFO Imphal East Headquarter number 1 Langthabal Kunja Battalion da pangthokre training program aduda IRCS Manipur State Branch ki chairman Narendra Ningomba secretary Atokpam Nabachandra UFO gi secretary general Y Mairaba Angom Finance Secretary L. Tyren, UFO Imphal, its headquarter number 1, Langthabal Kunja Battalion ki President Seram Joy Amadi, atay UFO ki Thaumi Kayana Sarukya ki, Thauromgi Manung Channa Kudaki Oiba, Asok Apan Yaurakpa Amadi, Miyoi Amana Kudong Tiba Nanglakpa Matamda, Karamba Kongtang Paikat Kadagi Haibagi Matangda, IRCH ki, Maru Oiba, Miyoi Singna Sarukya Riba Singda, Mamutana Takpitambiki, Lunana Mamal Yamlaba, Wafam Kayasu, Fongduki. Nongmagi oiba tan phangnaba dekho gora gi thauram amangasi Imphal East District ki manung chana laiba Moirang Kampu Sanjeev Community Hall da pangthokre North Eastern Dance and Drama Academy na silaga pangthokpa thauram aduda Kurai AC ki MLA L Susintro Jawaharlal Nehru Manipur Dance Academy ki Director Purhabam Bilas MSPDCL gi Hanagi Executive Engineer S Premananda PGC gi Retired Executive Engineer L Sarat Chandra amadi Social Activist Singh L. Jivon, T.H. Siamchan, Amadi, Y. Romeo Susarukyaki, Tharomadu da tongan ba artist kayana pung cholom, dhon cholom, Amadi, Dekho Gura gi performance sing, Piduna ayeng basingi, pukning chingsinki. Abuzam ipopisak na handok pa Bhamon Ningol haina mington ba lairik ama iramdam miyang gi apun ba Khorjai Luf Imakol na silaga pangthok pa thauram amada hongnabi matung ena phongkre lairik asi Sarat Chandra Chattopadhyay na iba Brahmin ke beti haiba lairik adudagi handok pani Manipur Press Club ki Lokta Kol da pangthok pa lairik phongbagi thauram aduda Manipur lenga ki hanagi Art and Culture ki Joint Director Sapam Baigya Imakol gi President S Belasini na chingba miyoi kayana mitunglan sing oina sarukyaki Kumja lisingani kunga mga kunga taruk training year gi NCC Certificate Examination NCC Group Headquarter Imphal gi mityang makada ngasi Examination Center mangada maipak na pangthokre Commanding Officer Wing Commander Mutum Sandip Singh na thadoraki bachirol amada Manipur Air Squadron NCC 14 Manipur Battalion NCC amasung 65 Manipur Girls Battalion NCC Imphal gi Senior Division amasung Senior Wing Cadet Chahumga Marifuni Thoina examination asi dasarukya ki examination asi mari lainaba unit singi commanding officer singi akan ba mityang makhada ningthi na pangthoki hairi
Reunion Foundation Bisnupur Safong Lakibagi Mangarak Suba Mapokumon Thorongasi Lubasigi Bisnupur da Leiba Office Pangtok Re Thoromadu da Social Activist Arambam Pantoi Bisnupur Police ki OC Pangabam Khogen Moirang Apun Mamayra Paibilu ki President Konjangbam Patmabati Amasung Foundation Asigi President Akham Bimol Chandrasu Sarukyaki Hauzik Sanabagi Paugda Puari Gatana Thanaba Yararoidaba Pony Yokatpagi Mahut Pony Kanbagi Mingda Lam Kopchin Badamai on Silaga Ladiba Asimak Laibak Tibani Haina Laumi Kanglop Lampel Local Gi Advisor Chongtam Bijoy na Fongdorakli Ngasi Lampel Kunok de Laiba Bijoy Gi Yumda Local gi members sing yauna pangto papaw gi mifam amada mahak na makata na hai Chief Minister Yumnam Kemchana Manipur digi haudo ki ba polo masana asibu hena chawkhat na ba Lamphel Pata world class ki thakta polo ground ama semgalakani haina ngarang pangto pathoram amada thamki ba wafam adu thagat pa fongdokli adubo haujik poni thamliba Lamphel Pat ki mafam masina karambano haibadu Chief Minister amadi mari lenaba authority singna kupna thijin biu hariba mafam masi ahal oiraba Lomi singna dhokon tawduna matam gi pothok sing puthok ngasi fauba lamgi tax thiraga leidiba mafam amani cheraga sida Lamphel Pat water body semba haurakpada Manipur Horse Riding and Polo Association gi lamasi yauction kibadagi masiga manaba area ama hauzik ahal oiraba Singna Low Singu Tauriba Mafam Asi, Low Sinana Honarakibani, Angamatau Singa Loina Ragat, Ngami Haibiki Matagum, Migi Lam Launana Honarakpa Asi, Laibak Tibani, Kanagum Mio Karana Chief Minister Bulana Lamjing Loidabani, Polo Association Asiki Lady Bachaget Nabakaya Asi, Chief Minister Na Kangbanate, Maramaduna Chief Minister Bulana Lamjing Nabatabuk Tobigano, Hariba Mafam Asigi Matangda, Mafamaduki Miam na Police Tangaliba. Thagat kiba complaint sing marilena basing na lokat piu poni bu nungsiba sabagi mahut thamoi sing na poni bu kaningba oirabadi tawgada ba thabak pangthok piu tax thiduna leiriba lambu khopchinana ba khotna ba chumloi hiramasigi matang da Chief Minister da su athubada memorandum ama piragani haina chongtham bijoina makatana fongdoki Manipur Horse Riding and Polo Association J Thailand the Yono Moisi Angam Matau Acho Sang Mayam Torga Makoi influence Generaga Losi Karimta Tauxadaba Arewanum Konom Torga Migi Lamunba Matamatungi Paliba Sarkar Chief Minister Longnam Torga Masagi Ojava Port Lieutenant Kambu Nevo Polo Amadi Sangol Lalolaga Karabarto Kambu Nevo Moisi Kamaitana Hari Nakanda Manipur Horse Riding and Polo Association area saw manaba 32 acre ama mamang da sarkar na pirami hariba mafam ado water body sem da yawre aduga moigi dugi pidri a mamang dagi lomui mya na mafam da phau tha da khotna lerem da khangogdna makhoina tractor thajan da khotna tawdna thugairaga tang taret ka nipan gi ahing da sign bo loi thudi ega lerambagi police ta mathang complaint tawi hojifo FIR am da lokhot pidri akoi makhata na court su thari FIR lokhot pi hoina local gi member am de khoi punamak lo pamje ain gi matungina pirakpa while do akhone yagadarni adu political influence sinadna lamje nampuda lawnu watorpase sigi against the akhoi honorable CM gi puning chengjinjaboina press meet ase tokjabani Kunai Salaiba Mipung Kudingmak Hakchang Fana Lane Bagi Pandamda Sport Authority of India Sai Nasilaga Leptana Chatarakpa Sunday on Cycle Githorongasi Sai ASTC Common Lampak Amasung DM College of Science Ka Kutsam Nadana Pangtokre Sunday on Cycle Githoramaduda DM College of Science ke Principal Professor Katrimayum Birbalna Lamtha Kiba Rally Aduda College Asigi Mahiroi Chamarom Nasarukyaki Thoromaduga Mari Lenana Birbalna High Cycle Thobana Aikogi Hakchang Fana Thambada Mateng Pangbagi Matakta Wakal Lausing Hengat Ali Hakchang Fatrabadi Afaba Wakal Kanbangamde Maramaduna Nongmada Matam Kara Kaitokuna Sajal Tawduna Hakchang Fana Thamnanaba Honasi Haina Mahangna Fongdoki Thoram Aduga Mari Lenana Sai STC Imphal Hanagi Deputy Director Dona Chare Awardee Laisangtem Ibom Chana Fongdok Kibada Mioiba Aikoina Tumina Laibagi Mahuta Sajal Tawduna Hakchang Fana Thamnana Bahonagadabani, Hakchang Farabadi Kunai Asida Chaukat Papurakani Haiki, Sunday on Cycle Githoramaduda DM College of Science ke Office Mamang Degi Lamtharaga, JN Dance Academy Fauna Laklaga Kangla Pat Paring de Laktuna, Sanjen Tong Lalaga Chekon Amadi Minutong Fauraga Matung DM College da Pantong Pam Oiki.
Minithong Hata Golapti Athletic Union MHGAU na sinduna chatharakiba ahum suba state level under 14 6A side football tournament English ngani kun gataru ki champion MHGAU FC mana inkolna oiba ngamkre tournament asigi ngasi sanakiba final match ta MHGAU FC mana inkolna Salha FC Kairaubu Panjal Madisino the Mighty Piduna champion oibangam kibani tournament asigi akhanaba manada MHGAU FC gi Imran na best player of the tournament football club ki Jawad na top scorer club asigi Sanaroi Hefajuddin na best goalkeeper gi mana fangbangam kibagalone na tongan ba mana kayasu lantok tu na pungning thawatki team champion oikiba MHGAU FC da selgi mana yauna medal amadi trophy amadi runners up takraba Sala FC Kairau desu selgi mana yauna medal amadi trophy khutsina tu na pungning thawatki Imphal West District Football Association asinduna patsoi part to the Laiba Pamyal Ground pangthokiba kunmanga suba Super Division Football League English ngani kungamanga kungataro kontra suba El Sangita Devi Memorial First Division Football League English ngani kungamanga kungataro kontra suba Second Division Football League amadi taret suba SH Mani Sarma Memorial Third Division Football League English ngani kungamanga kungataro ki champion oikraba team singda manamatum lanthokpagi thorom amanga si pangthokre District asigi Super Division Football League English ngani kunga tarukta team champion oikraba Juvenile Club Tera First Division ki oina team champion oibangam kraba Salam Juvenile Club Second Division ki champion oikraba Young Physics Sporting Association amadi Third Division ki oina team champion oibangam kraba USC Phayengi team sing the champion trophy sing kuchinaki Tharomaduda Amphagi General Secretary YL Joti Moy Roy na Fongdo Kibada State asida Imphal is amadi Thawal District ki Football Association sing mathauning tina tawbang ngamdana leirakpa maramna sanaroi sing puthokpada awaba amadi mayuknari haida Fongdoki Imphal Senior Division ki tournament tawbang ngamagi sakti leke hoje ura makan chai aidul kana sakari kana recommend tawbani haibagi hoje agoi khamdo wai Imphal se bi ji Taude hoje tabadori ba tournament se nasing thu yami adugo koi ground su leke ground su leke pai adu len pa hospitali kamchana tournament away ground jo apik cha nam thong kim ta le amara pa hospitali thoi ba player ne ama se away hoje All Star Kiamgai na sinduna Kiamgai Mayaleka ground chathariba ani suba 5 men A side Bilas Open Football Tournament English ngani kun gataru kasiloshin kibagalone na IFC Kiamgai na champion oire tongan ba team kuntra gani thuina sarukyara ka leg kam knockout basis chatharakliba tournament asigi ngasi aroi benumita sanakiba final match ta IFC Kiamgai na Nirbana Kiamgai Pupanjal Marisino the Mighty Pidra team champion oikibani tournament asigi akhanaba manada IFC Kiamgai gi sanaroi sing Kiran Thangjom Sanathoi amadi El Ngobana mathang setna best goalkeeper best player amadi player of the final match ki manasing phangki Haigang City FC ki topper na top scorer amasung Lioro FC na best discipline team gi manafangki team champion amasung runners up team da trophy amadi sel gi manasing piduna pukning thawatki Ima imoinu ira thawgallo sekta nasinduna ngasidagi taret laksuba sekta trophy English ngani kun ga taret hogdokre SSC Secta ki playground chathariba tournament asigi ngasi ahoba numita sanakiba match ta United Secta amasung Layanba FC Chalau Panjal amamam chanaduna draw chatkre hayengni ni chanba numita ahanba match oina Gel FC ga Tam FC aduga anishuba match sana LGL Secta ga Haurebi FC ga sanagari tournament hogdokpagi thoramda lamnai AC ga MLA KH Bomchagi Machanupa KH Sadananda Social Sporting Club Secta ki President Luang Sangbam London su Sarukyaki Paubitek Islamic Multicultural Association Pimkan Sinduna Paubitek Maning Laikai gi Paubitek Polo Ground da Tim Taragani Thuina Sarukyaduna Chatharakiba 7A side state levels men's open football tournament Paubitek trophy gi mapu Boni FC na oire ngasi loishin ba numita Boni FC amasung Pikma FC ani na sanakiba match da Boni FC na Pimka FC bu Panjal ani amada mighty bapiduna winner oiki tournament loisin bagi thoramda hanagi minister oinam lukoisu sarukyaki
State Council of Educational Research and Training SCERT gi mityang makada Manipur State Kabaddi Association Manipur na sinduna ngasi Imphal gi Manipur Press Club ta nongmagi oiba Kabaddi in India amasung Manipur haibagi matangda seminar pangthokre Manipur da su Kabaddi haiba masana asigi bu matamga chunaba maongda hena khumang chawkhanabagi damak pangthokiba seminar aduda NG Mani College ki Principal Dr. Wangkhairakpam Jiban Kumar amadi Manipur State Kabaddi Association MSKA gi President A Jitensu Sarukyaki Seminar aduda Manipur Judo Association ki Secretary Soibam Indra Kumar Sai NERC Imphal gi former Head of Sports Science Dr. Konthaujam Kosana Sanalai Park Pauchi gi columnist Imo Kala Loitongbam Amadi North East Region India gi ahanba International Badminton Umpire and Referee Loinana UK Dog Class da Pangthokiba India gi Chef D Mission Su Oikiba Khodam Gyaneshwar amasung Retired IAS RK Nimaina Moderator oina Sarukyaki Tarungi Manung Chana Interaction Program amasu Pangthoki Haujik amuk state asida ngasigi oikiba aying asagi pau pijari ICAR Regional Center Lamphel Pati ki fangba report ki matung ina ngasi state asida khwaidigi sabagi chang Celsius degree kungatare oiki aduga khwaidigi ingbagi changna Celsius degree 3.5 oiki nungsida yawbai sing manil gi changna yukta chada marifutaret amasung nungchildana chada kuntragom doi oiki Aroibada maroiba pausing amuka na pijari Nagagi issue sing Prime Minister gi thakta precondition amata yaudana wari sanafam thoi haina Nagaland gi Chief Minister Nephew Riona Fongdokre Wabagai lamkhai kaitel dagi sugnu fauba kilometer kungatare rom sangba lambi semba hauna bangasi yanglam AC gi MLA Dr. Y Radeshyamna flag off tokre Chief Minister Yumnam Khemchan akaknaba furup amada lana khanba yengthinaba thamdaba miyoini haina Deputy Chief Minister Nepcha Kibgena Fongdokre Micham da terrorizing amadi militarization sathaba lephan biu micham gi punsi kanana bathaba khona biu haina Youth Forum for Protection of Human Rights na Central Denga ki pukning chingsilakli Amasung Poni Yokatpa amadi kanbagi mingda lam khopchin badamai onsilaga leidiba asimak laibak tibani haina local advisor CH Bijoina Fongdurakli Matang asida bulletin asi loisinjare Manipur miyam gi punsida khwaidigi na maru oiba state asigi lepak asigi amadi malam gi ipaw singidamak SKTV News pu miyang ta duna leibiu pumnamak pu abuka na kurumjari